ꯎꯗ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯕꯨꯗꯤ. ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ? ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯃꯤꯠꯄꯥꯟꯗꯨꯅ ꯀꯩꯗꯧꯔꯤꯕ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯁꯤꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯩ ꯃꯨꯠꯈꯤꯕ. ꯑꯗꯨꯗ ꯃꯅꯤꯡꯊꯣꯡ ꯊꯣꯛꯄꯗꯅꯦ ꯑꯩꯈꯣꯏ ꯅꯥꯀꯜꯒꯤ ꯁꯝꯕꯜꯗꯨꯗ ꯁꯨꯝ ꯈꯦꯠꯈꯤꯕꯖꯥꯠꯅꯤ. ꯅꯪꯗꯤ ꯎꯍꯧꯗ꯭ꯔꯕꯣ? ꯎꯍꯧꯗ꯭ꯔꯦ. ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ. ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯔꯥꯡ ꯂꯥꯡꯅ ꯏꯉꯥꯎ ꯉꯥꯎꯅ ꯄꯨꯟꯃꯤꯟꯅꯔꯛꯄꯗꯣ. ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯁ ꯄꯨꯛꯅꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯣ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯞꯊꯣꯛꯈꯤꯗꯣꯔꯦꯀꯣ? ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯁꯤꯗꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯅꯤ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯄ ꯇꯥꯕꯅꯤ. ꯑꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯗ. ꯅꯈꯣꯏ ꯃꯌꯥꯝꯒ ꯑꯃꯨꯛꯇꯗꯤ ꯄꯨꯅꯤꯡꯕꯅꯤ. ꯃꯌꯥꯝ ꯂꯥꯡꯃꯤꯟꯅꯕꯗꯣ ꯄꯥꯝꯕꯅꯤ. ꯅꯨꯡꯁꯤꯗ꯭ꯔꯥ? ꯁꯨꯃꯥꯏꯅ ꯄꯨꯜꯂꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯣꯏ ꯂꯥꯞꯅꯔꯦ. ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯈ꯭ꯔꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯗꯤ ꯇꯨꯔꯦꯜ ꯑꯃꯗ ꯑꯩꯈꯣꯏ ꯑꯃꯃꯝꯅ ꯀꯥꯎꯁꯤꯡ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯖꯒꯥꯗ ꯄꯟꯗꯅ ꯂꯩꯍꯧꯒꯗꯕꯅꯤ. ꯑꯃꯠꯇ ꯁꯤ ꯌꯧꯅꯤ, ꯁꯤꯉꯩ ꯆꯠꯀꯅꯤ, ꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯂꯩꯅꯤ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦꯗ. ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯈꯟꯒꯅꯨꯗ ꯑꯗꯨꯒꯤꯗꯤ. ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯩꯅ ꯏꯔꯥꯡ ꯂꯥꯡꯕꯅꯤ. ꯑꯁ ꯃꯇꯝꯗꯣ ꯍꯥꯏꯒꯨꯝꯕꯗ ꯐꯖꯅꯗꯤ ꯅꯨꯡꯉꯥꯏꯈꯤꯕꯅꯤꯍꯦ. ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅꯗꯤ ꯂꯥꯛꯑꯔꯣꯏ. ꯑꯗꯣ ꯑꯩꯁꯨ ꯂꯨꯍꯣꯡꯗꯣꯔꯦ. ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ. ꯏꯁ ꯃꯤꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ. ꯑꯗꯣ ꯉꯁꯥꯏꯉꯩꯁꯨ ꯁꯤꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩ. ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯀꯣꯐꯤ ꯁꯣꯞꯁꯤꯗ ꯀꯣꯐꯤ ꯑꯃꯃꯝꯇ ꯊꯛꯎꯁꯤ ꯂꯥꯛꯑꯣ. ꯀꯣꯟꯅ ꯆꯥꯔꯁꯦ. ꯐꯔꯦ. ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯆꯥꯁꯦꯁꯨ ꯌꯥꯗ꯭ꯔꯦ. ꯑꯗꯣ ꯐꯔꯦ, ꯅꯪꯁꯨ ꯆꯠꯂꯨꯔꯣ. ꯑꯩꯁꯨ ꯆꯪꯉꯒꯦ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯑꯃꯨꯛ ꯊꯛꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ.